feature film ta zen na zao ba mai khani matrom no number me ka goi na ta chan thon riwe kakum kagan na ka mai Rongmei feature film dong lu hai le ma thai at kangla production YouTube channel called official release su bu ni the kum zari na me goi na rina ka bang ko ti do na ba mai YouTube channel dong link tai subscribe lo da ka dang web dong the thu te ni film ta lon di ho an ka na direction ti lo ba me do ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯁꯤꯗ ꯂꯤꯗ ꯔꯣꯜ ꯂꯧꯔꯤꯕ ꯃꯦꯜ ꯂꯤꯗ ꯔꯣꯜ ꯂꯧꯔꯤꯕ ꯏꯅꯥꯎ ꯀꯥꯍꯤꯝꯗꯥꯏ ꯔꯥꯃꯩ ꯀꯣ ꯑꯗꯒꯤ ꯐꯤꯃꯦꯜ ꯂꯤꯗ ꯔꯣꯜꯗ ꯅꯥꯎꯃꯤ ꯀꯥꯃꯩ ꯑꯗꯒꯤ ꯁꯄꯣꯔꯇꯤꯡ ꯔꯣꯜꯗ ꯑꯩꯈꯣꯏꯒꯤ ꯁꯆꯤꯟꯀꯔ ꯂꯩꯔꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯑꯗꯨꯒ ꯀꯨꯡ ꯒꯥꯡꯃꯩ ꯏꯆꯟ ꯄꯣꯄꯨꯂꯔ ꯑꯥꯔꯇꯤꯁꯅꯤ ꯑꯗꯨꯒ ꯑꯥꯏꯔꯤꯁ ꯒꯥꯡꯃꯩ ꯁꯄꯣꯔꯇꯤꯡ ꯔꯣꯜꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯗ ꯌꯥꯝꯅ ꯌꯪ ꯑꯦꯟ ꯑꯦꯅꯔꯖꯦꯇꯤꯛ ꯍꯥꯏꯖꯕ ꯇꯥꯏ ꯊꯋꯥꯏ ꯌꯥꯎꯕ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯣꯠꯅꯕꯤꯔꯤꯕ ꯏꯅꯥꯎ ꯊꯥꯃꯩ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯦꯟꯇꯥꯌꯔ ꯇꯤꯝ ꯑꯦꯛꯇꯔꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯂꯩꯔꯤꯕ ꯇꯤꯝ ꯋꯥꯔꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝꯅ ꯀꯂꯦꯛꯇꯤꯚ ꯏꯐꯣꯔꯠꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯏꯟꯚꯣꯜቭ ꯇꯧꯔꯤ ꯁꯔꯨꯛ ꯌꯥꯔꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯄ꯭ꯔꯃꯣꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯑꯗꯨꯒ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯐꯤꯂꯝ ꯑꯁꯤꯅ ꯁꯥꯒꯠꯄ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ